Kukilal hoba singi attack-ta Yaodraba SAIKHOM Sanjitkumar atoppa ming subon gi Thawai Yaodraba Hakchang rims ki MEERELSHANG da MORTEM PANGTHOKLABA matung Aroiba Mathou Mangam Pangthoknaba MAHAKI POKNAPHAM LEIKAI URIPOK ACHOM LEIKAI TAMNA Purakhre masing yamlaba miyam gi achoba khongsat amaga loinana athauba SAIKHOM Sanjitki Hakchang adu Purakhre khongsat adu rims dagi thoraktuna URIPOK canteen maikai tamna laklaba matung ima kaithel tamna lakbada lambi da nagamapal mapada Manipur police ki team amana thatuna mafam adu dagi halankhi tungda mafam adu dagi chairap court mamang phawrga URIPOK asem laikai tamna pukhi athauba asigi Hakchang purakpada masing yamlaba miyamna lambi gi nak yatta thoktuna laisu katuna ikai khomnaba utle Kumzali singani marigi ngasigi numit asta security force singna tamthina hatok pikhrabi thangjam manorama chanu gi taramapan subalai khidabagi ningsing thorong ngasi bamun kampumayai lekai da leiba thangjam manorama chanu gi yumda miyam na haikat laikat tamduna pangthokre working committee of the Apunbalup WCAL thangjam manorama chanu memorial trust TMCMT amadi thangjam manorama gi imung manung na sinduna ngasi pangthokhiba thoramadu da miyamna thangjam manorama chanu gi photo da haikat laikat tamduna ikai khumna utki loinana thoramadu da saruk yakhiba singna minute ama 2 minute leptona lekhidrabagi maphamda ikai khumna utki thoramadu ga mari leinana working committee of the Apunbalup ki coordinator Funil draw consum na hai kumzali singani marigi July 10 amri 13 gi lona ba ahingda thokhiba tamthiraba thodok wadi Manipuri gi puwari da leheuragadaba duguma thodok amani numit adu da security force na afaspa 1958 ke marumda mihathina thangjam manorama bo hatkhiba adu yamna nungai khidaba thodok amani mihat adu Manipur da khaktana tana malem gi achauba isu ama oi khibani mihat adu gi mayokta Manipur miyamna akan makhongjang sangsin khibani ngasisu thodok adu ningsing dona thoramasi pangthok pani haina makna makhata ki ngasigi thoram adu da WCAL gi coordinator Joy Chingakham TMCMT gi president Thiam Nilvir amadi PYC gi president Thoksom Samanadana chingbana sarukya ki tarama palak shuba ngasi si from da koi hekar leka tambagi tumba thoromasi pangthok sabani ariba thoromasi mamani sahi kya dati the working committee of the Apunbalup ne adi koi manorma gi koi gi leiba PSC hujina trust aire amadi imu manunga yamna chauna pangthokna ekoi leiba demand to hen mapung phana armed forces special project rebuild tongna bagi tumba khongjang mayam golena na koi chathanu lakuni Assam rifle hariba adum paramilitary forces hariba singase masi athu matamda makoi go back mukoi hangigadamani loina government of India amasung government of Manipur na akan bomongda mukoi singse hariba adumba landambasida leitanaba mukoi halan khinanaba adumbi process se masi koi yam thuna honagadamani maikai kya dagi tangdu laitaba puraknaba kanna honari ngai jerak